ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯀꯨꯀꯤ ꯂꯧꯃꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯖꯥꯡ ꯕꯥꯏꯁꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯣꯕꯖꯥꯡ ꯀꯨꯀꯤ ꯈꯨꯜꯗ ꯄꯥꯝꯂꯧ ꯎꯕ ꯆꯠꯈꯤꯕ ꯃꯁꯥꯒꯤ ꯆꯍꯤ 52 ꯁꯨꯔꯕ ꯀꯨꯀꯤ ꯂꯧꯃꯤ ꯍꯥꯎꯂꯥꯜ ꯁꯤꯡꯁꯤꯠ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯦꯝꯅꯩ ꯀꯤꯝ ꯁꯤꯡꯁꯤꯠꯄꯨꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯇꯨꯗꯦ NEꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 9:30 ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯆꯤꯡꯃꯥꯏ ꯑꯃꯗ ꯄꯥꯝꯂꯧ ꯁꯨꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯍꯥꯎꯂꯥꯜ ꯁꯤꯡꯁꯤꯠ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯦꯝꯅꯩ ꯀꯤꯝ ꯁꯤꯡꯁꯤꯠꯅ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯆꯤꯡꯃꯥꯏꯗ ꯄꯥꯝꯂꯧ ꯁꯨꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯅꯣꯡꯃꯩ ꯃꯈꯣꯜ 10 ꯔꯣꯝ ꯇꯥꯕ ꯐꯪꯈꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯍꯜꯂꯛꯇꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯊꯤꯕ ꯊꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯎꯂꯥꯜ ꯁꯤꯡꯁꯤꯠ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯝꯂꯧ ꯎꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯄꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯅꯦꯝꯅꯩ ꯀꯤꯝ ꯁꯤꯡꯁꯤꯠꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯅꯦꯝꯅꯩ ꯀꯤꯝ ꯁꯤꯡꯁꯤꯠ ꯃꯅꯥꯛ ꯅꯛꯄ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ NSCN-IM ꯑꯃꯗꯤ ZUFKꯒꯤ ꯀꯦꯗꯔꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯀꯟꯐꯔꯃꯦꯁꯟꯗ ꯂꯩꯇ꯭ꯔꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯃꯥꯡꯗ ꯃꯤꯇꯩꯒꯤ ꯌꯨꯝ 3 ꯑꯃꯨꯛ ꯍꯟꯅ ꯃꯩ ꯊꯥꯗꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯖꯨꯂꯥꯏ ꯇꯥꯡ 11ꯒꯤ ꯅꯨꯡꯊꯤꯜꯗ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯃꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯁꯤꯟꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯗꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯑꯃꯨꯛ ꯄꯤꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤ ꯃꯦ 3, ꯏꯪ 2018ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯂꯧꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ IPR ꯁꯕ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯍꯤꯖꯝ ꯁ꯭ꯌꯥꯝꯆꯥꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯚꯤꯗꯤꯑꯣꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯥꯟꯊꯣ ꯁꯥꯕꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ IDPꯁꯤꯡ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯀꯣꯃꯤꯒꯤ ꯔꯦꯂꯤ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯍꯜꯂꯛꯈꯤꯕꯅꯣ? ꯂꯣꯏꯅꯅ ꯃꯤꯇꯩꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒ ꯃꯤꯇꯩꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯤꯡꯗꯨꯅ ꯂꯩꯈꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯃꯩꯈꯨ ꯀꯥꯈꯠꯂꯛꯄ ꯎꯕ ꯐꯪꯕꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯕ ꯐꯥꯎꯕꯗ ꯇꯌꯥꯔꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯃꯅ ꯆꯪꯗꯨꯅ ꯃꯩ ꯀꯟꯖꯅꯕ ꯍꯣꯠꯅꯒꯦ ꯇꯧꯔꯨꯕꯗꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯪꯍꯟꯗꯅ ꯊꯝꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯑꯇꯝꯅꯅ ꯀꯨꯀꯤꯁꯤꯡꯕꯨ ꯃꯤꯇꯩꯁꯤꯡꯗ ꯀꯥꯏꯍꯧꯍꯟꯗꯨꯅ ꯑꯃꯨꯛ ꯏꯔꯥꯡ ꯑꯁꯤ ꯁꯥꯒꯠꯍꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯂꯧꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯌꯥꯝꯕ ꯃꯤꯇꯩꯗ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯛ ꯁꯦꯡꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯉꯥꯏꯐꯗꯅ ꯑꯀꯟꯕ ꯋꯥꯍꯪꯄꯥꯎ ꯆꯠꯊꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯆꯩꯔꯥꯛ ꯄꯤꯕ ꯈꯛꯇꯅ ꯌꯥꯔꯣꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯆꯨꯝꯅ ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅ ꯏꯟꯁꯤꯟꯕꯅꯣ, ꯀꯝꯗꯧꯅ ꯆꯠꯊꯕꯅꯣ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯝꯗꯧꯅ ꯂꯥꯟꯁꯤꯜꯂꯒ ꯃꯌꯨꯝ ꯃꯩ ꯊꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝ ꯈꯪꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯌꯥꯡ ꯇꯌꯥꯡꯅ ꯂꯧꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯆꯦꯟꯅꯕ ꯃꯤ ꯈꯔ ꯐꯥꯔꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯟꯗꯦꯝꯅꯦꯁꯟ ꯅꯣꯠ ꯈꯛ ꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ
ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯌꯥꯅꯕ ꯆꯠꯄꯒꯤ ꯐꯤꯚꯝꯗ ꯂꯩꯊꯣꯛꯄꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯍꯥꯏꯈꯤ꯫ ꯈꯨꯝꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯑꯃꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯔꯦꯟꯁ ꯌꯥꯎꯗꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯥꯝꯅꯣꯡ ꯈꯨꯜꯗ ꯁꯥꯈꯤꯕ ꯈꯨꯝꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯍꯥꯏ ꯊꯧꯑꯣꯡ ꯑꯁꯤ ꯅꯨꯡꯁꯤꯅꯗꯕꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯑꯃꯅꯤ꯫ ꯏꯃꯔꯖꯦꯟꯁꯤꯒꯤ ꯃꯇꯝꯗ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ 9 ꯂꯩꯈꯤꯗꯕꯅꯤ꯫ ꯈꯨꯝꯂꯤ ꯊꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯨꯔꯦꯜ ꯂꯥꯟꯕꯗ ꯁꯤꯍꯟꯗꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯗꯒꯤ ꯊꯣꯡ ꯑꯁꯤ ꯁꯥꯈꯤꯕꯅꯤ꯫ ꯃꯁꯤ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯂꯝꯕꯤ ꯑꯃ ꯅꯠꯇꯦ꯫ ꯊꯣꯡ ꯑꯁꯤꯗꯒꯤ ꯃꯤꯇꯔ 100 ꯔꯣꯝꯇꯃꯛ ꯂꯥꯞꯄ ꯃꯐꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯣꯀꯣꯃꯤꯒꯤ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯑꯦꯡꯒꯜꯒꯤ ꯒꯦꯠꯋꯦ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯅꯧꯅ ꯁꯥꯔꯤꯕ ꯊꯣꯡ ꯑꯁꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡ ꯆꯥꯍꯜꯂꯒꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯔꯕꯁꯨ ꯊꯣꯡ ꯑꯁꯤ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯁꯥꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯖꯤꯔꯣ ꯇꯣꯂꯔꯦꯟꯁ ꯄꯣꯂꯤꯁꯤ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯆꯤꯟꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯇꯁꯦꯡꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯄꯥꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯄꯥꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ RPI ꯑꯊꯋꯥꯂꯩꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯌꯨꯝ 3 ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯍꯥꯏ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯇ꯭ꯔꯤ ꯇꯥꯔꯤꯕ 19 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟꯒꯤ ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟꯠꯀꯤ ꯐꯣꯔꯁꯁꯤꯡꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯅꯕ ꯍꯥꯏꯈꯤ꯫ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟড ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦ ꯃꯁꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯅꯣ ꯍꯥꯏꯕ ꯄꯥꯎꯗꯝꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯍꯦꯁꯣꯔꯅ ꯍꯥꯏ ꯂꯣꯛ ꯁꯚꯥꯒꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯉꯔꯥꯡ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯎꯅꯒꯦ ꯍꯥꯏꯕꯗ ꯊꯧꯑꯣꯏꯗꯕ ꯑꯃꯗꯤ ꯉꯁꯤ RPI ꯑꯊꯋꯥꯂꯦꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯕꯗ ꯂꯥꯏꯊꯣꯛꯄ ꯑꯁꯤꯃꯛ ꯎꯁꯤꯠꯇꯕꯅꯤ ꯂꯧꯏ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ MP ꯅꯠꯇ꯭ꯔꯒ MLA ꯑꯃ ꯂꯥꯛꯄꯗꯗꯤ ꯃꯅꯤꯄꯨꯔꯒꯤ MPꯗ ꯎꯠꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯇꯧꯔꯝꯂꯣꯏ꯫ ꯃꯁꯤꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ ꯂꯧꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯥꯔꯥ ꯇꯝꯕꯤꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯂꯝꯆꯠꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯁꯤꯟꯅꯔꯒ 19 ꯁꯨꯕ ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯍꯟꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯄ ꯍꯧꯔꯦ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯂꯨꯕ ꯃꯤꯇꯩꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯒꯥ 3 ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯑꯁꯦꯡꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ TNLꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 2 ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ TNLꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯑꯉꯛꯄ ꯑꯃꯅꯤ꯫ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕ ꯑꯁꯦꯡꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯒꯗꯕꯅꯤ꯫ ꯖꯨꯂꯥꯏ 10ꯗ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯄ꯭ꯔꯗꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯏꯪꯕꯤ ꯑꯦꯂꯥꯏꯁ ꯃꯉꯥꯏ ꯀꯧꯕ ꯃꯤꯑꯣꯏ 2 ꯂꯩꯂꯣꯟ ꯕꯥꯏꯐꯩꯗꯒꯤ ꯐꯥꯈꯤꯕꯗꯨ ꯆꯞ ꯆꯥꯅ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯔꯕ꯭ꯔꯥ? ꯆꯠꯊꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯐꯥꯒꯗꯕꯅꯤ꯫ ꯃꯤꯑꯣꯏ 3 ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯐꯥꯒꯗꯕꯅꯤ꯫
Kuki Zo Councilna mi phaba amasung hatpagi thawong adugi daita lawbaga loinana miyam mamangda sengdokhrabani. Leilon Baifai village chief Lalbo Baifai Allies Khailen Sang amadi khungang adugi nupi kayasu Chennai loinana Kuki National Front President KNFP su mihat aduda Chennai haiba chumlaba wafam amani makoina pharuraba matung thadorakhraba miyoisingna phongdokpa wafamsing adu tabibagi mahuta security force na thabak tawduna leire. Manipur lengang amasung law enforcement agencies singna laukthuk laukoi leitana thigatpagi thabak chathagadabani achumba while miyamda phangangadabani hainasu phongdorakli.